Image Paodam Tabiribu Kwaipunapu, Taram Noxabagalena, Kurumzari, Nasiki Maruba Pauda. Sanaroi Singi Dumit, Paodam Chief Minister and Birena Hotokre, Mafamka the Su Pangtona Kre. Inner Manipur Parliamentary Constituency, Dr. M. Nara CPI Gimire Boina, Tadolagani. Luenana, SYSA Tamenglongna, YDO, Infalbu, Ohumanida Maitibu Pikre. Mapunga Paumu Pizari. Lamdamasi Hawlak Liba, Nahakayana, Lyric Laisu Ningtina, Hairakpamadi, Sports da, My Onsinarapatagi, Toning the Batodo, Crime Tobagi Chang, Hantabangam Lehaina, Nasi, Department of Youth Affairs and Sports Nasinduna, Kuman Lampak Sports Complex da, Sanaroi Singi, Numit Haudopagi Tauramda, Chief Minister and Birena, Pondokre. Chief Minister Namakatana Haiki, Apava Sanaroi Amagi, Haurakfam Clubna, Saktakpani, Lengagasigi, Semitlon, Fagalak Lamlabadi, Sanaroi Singi, Haurakfam Wariba, Lekai the Ladyba, Club Sing, Yokananaba, Honarakani. Sports da Mai Onsinba, Asina, Apava Wakalamadi, Masamau Fana Labak Nangani, Sanaroi Amana, Kana Gumbana, Mio Yamagi, Fatanaba Amadi, Mananaba, Kaidong the Toroi, Aduga Lengagasigi, Atopa State, Amagumna, Paisayam na Paiba, Revenue, Labor, Natabana, Miangi Ningba, Tungam Dabayai, Adumapu, Lengagasina, Best Level the Sports Policy, Tamduna, International, National Level Singda, Lengagna, Tabakbiduna Lakli. CM Namakatana Hai, Sanaroi Numidasi Manipurgi Puwarida, Leherogadaba, Marueba Numid Amani, Masi Haukiba Kumza, English Singamagochamapal, Maudrag Mapalgi, February Gi, Chechat Kunmangadagi, Pangtokpa, Haurakiba, Numidaduda, Piklaba Manipur State Sigi, Infalda, February Gi, Chechat Taragamari, the Gi, Chechat Kunmanga, Fauba, Pangtokiba, Mangasuba, National Games da Manipurna, Overall Team Champion, Takiba Dubu, Ningsingduna, Sanaroi Singi Numidasi, Pangtokibani. Piklaba Manipuri State Asina Sana Kona Bagi Lamda International Namadi National Level da Mai Paktuna Malemda Saktakli Haiba Asi India na Khangi Ngasi Fawbada Manipurna Sana Kona Bagi Lamda Padma Bhushan Ama Padma Shri Mari Olympian Taraga Taret Arjun Awardee Taraga Nepal Amadi Rajiv Gandhi Khel Ratna Awardee Ahum Yauna Tongan Tongan ba Award Yauna Malemda Sanaroi Kaya Puthokpa Ngamkhre Maramaduna Malengi Miyamna Manipur Haibada Sports Ki Lamda India Gi Powerhouse ni Haina Khangnari. State asigi Miyamna Sanori Masing Hengathanba Hospital Masing Hanthanba Haibagi Wakalon Chelabadi Discipline Leiba Ahal Laman Thakha Khangna Chatpa Kunayama Oibada Achauba Mating Oigani. Sanaroi Singi Tungda Yaifanaba Amadi Machangoiba Sanaroi Ama Uhenabagi Damakta Chief Minister na Appeal Tauraduna Hai Achievement Fanglaba Sanaroi Amana Service the Changlaba Matungda Manamana Sanariba Masana Adubu Mirairak Pagumba Ama Tauriba Si Tawaningde Service Ama Fangliba Adu Masagi Honazaba Achievement Aduna Fangbani Maramaduna Sanaroi Magi Wakal Hakchangna Faringaida Honaba Yaba Honaduna Malemda Saktakna Bahona Si Haina CM Namakatana Pundoki Sports Kilamda Mai Gonsen question Kari Fay Haksang Fredi Karidawi Wakal Fay Wakal Faradi Karidawe, Samaz the Akaiba, Samaz gi Fatanaba, Wakal Kande, Samaz gi Miam gi Afamana the Kanbani Sanarosi. Mayam gi Damakta Quina Ningbadi to Namaroi, Asover State, Masagi, Revenue Lejaba, Aduma State Sinduga, compared to Makti, Namoy the best level. Sports policy Samdana Sanaroi Singi national level ki international level ki gold medalist sing Sarkar Thabak Pidana international gold medalist sings koi Samaga Nifu Yankri Matak government service Piramba Pujiksu time to time not only sports 5% quota but
Jananeta Irabot Ningsing Lok Kakching na Sinduna Sanaroi Singi Numit Thauram Ngasi Kakching Districti Kakching Kaitel da Leiba Irabot Pakta Pangtoktuna Matamamada Sanaroi Oiramba Haujingna Haloiraba Chahi Humudraga Mangagi Mathakta Leiraba Mioi Taraga Mathoida Kudol Pot Sing Tamkre Ngasi Kudol Pot Pidune Kai Kumnaba Utkraba Mioi Sing Adudi Naure Machobi Chahi Maudraga Nipal Kakching Ningtholekai Athletics Moirangthem Mukunda Chahi Marifu Mathoi Kakching Ningtholekai Athletics Nongmaithem Tomcho Chahi Humdraga Taret Kakching Chomnang Lekai Athletics Ketrimayum Kunjo Chahi Humdraga Taro Kakching Makha Lekai Swimming Moirangthem Tomcho Chahi Humdraga Taro Kakching Moirangthem Lekai Football Naurem Tomcha Chahi Maudraga Nithoi Kakching Ningthau Lekai Mukna Jatra Mayanglambam Monba Chahi Maudraga Mathoi Kakching Moirangthem Lekai Mukna Jatra Yengkhom Dhananjoy Chahi Marifuga Mathoi Kakching Laitagol Lekai Mukna Jatra Ketrimayum Goranitai Chai Humdraga Taru Kakching Makhalekai Mukna Jatra Mayanglambam Iboyaima Chai Humdraga Taru Kakching Kunjai Lekai Mukna Jatra Naurem Manibabu Chai Humdraga Taru Kakching Wairi Senapati Lekai Mukna Jatra ni Sanaroi Sing Adubu Pukning Thawgatuna Chamba Kudol Pot Amadi Selgi Mana Sing Piduna Pukning Thawgatki Kakching Kaichel da Leiba Irabot Parkta Pangthokiba Thauram aduda Wai Mangoljau President District Sports Association DSA Kakching na Athoiba Mithung Surjit Khetrimayum President Jananeta Irabot Ningsing Lok Kakching na Thoromapu Uttam Kumar Naurem Chief Editor Image TV Amasung Naurem London Junior Mr. World Open 2012 second place Amasung Senior Mr. India Overall Winner 2012 Anina Akhanaba Lengbirakwa Singwaina Saryaki Junior Social Scientist Hub Kakching na Sinduna ngasi tongan ba thorom kaya galoinana Kakching amadi Langmeidongda Sanaroi Singi Numit Pangthokre Thorom asigi sarwama waina H Kainahal Memorial English School da Mahiroi Sing asigi Principal cum Director Widrom Jitena Yoibu Yohen Tanabu Haina Mingthon ba Sports Kabita gi poster ama pongkre Hubki Advisor Biramangol Pokrambamna poster Kabita adugi maramda wangangki Nakalamaramda Kakching Sumnangda Leiba Indoor Stadium da Mahiroi Sing Oiba Table Tennis Masanada Athoy Hen Tanabaga Loinana Manama Sumsu Yentoki Thorongi Loiselakpada Stadium gi Akoibada Saknairaba Mahiroi Senjau Jatragi Ningsing Kudam Oina Sana Kongnang Panbi Sing Thaki Hari Amaromda Blood to our Manipur State Players Haiba Team da Kunsuba Manipur State Players Dega Marilinana Voluntary Blood Donation Awareness Campaign cum Donation Camp amangasi Library and Information Center Kakchingi Auditorium gi Hall da Pangchokre Thoramasi State Blood Cell NHM Manipur na support tauduna Kha Manipur College NCC Unit NSS Unit 1 and 2 Kakching Bazar Business Welfare Association Kakching Association of Voluntary Blood Donors Manipur Thawal District Branch District Health Society Kakching District Police Kakching Amadi Library and Information Center Kakching na Department of Transfusion Medicine RIMS Imphal ga khusam naraga sinbani thoramadu da akhanghai kyana idan tawgi matangda warol pibaga loinana mioi nifurom na idan tawki भारत के मन की बात मोदी के साथ कैंपेन ngasi मणिपुर दा असम के चीफ मिनिस्टर सर्बानंद सोनोवाल ना हौदोख्रे कैंपेन असि की मतंग दा क्लासिक रांडे दा पांगथोकपा प्रेस कॉन्फ्रेंस अमदा पाउमिसिंगा हंगबा वहंग अमदा हाई बीजेपी की प्रेसिडेंट अमित शाह ना कैप की मतंग दा फोंगदोखिबा दु कनागुंबा कैप पु पांब कया अमगिनी अमदी सरकार अमुक लाक्लबदी कैप चननबा होनगनी हाइखिबा दुना अरोइब नते Campaign asida state asida leiriba praja khudingna BJP ki vision document da hapnaba suggestion sing website ki khutangda mobile number ki khutangda postcard ki khutangda khangalaknaba phongdokhi handaki oina lomi sing amadi naha sing da hena miding party asina thamli India pumbagi oina suggestion box lising tare chamanga thamnaba honare masida any gi oina 10% suggestion gi damakta thamle ngasi gi conference atuda Bhavananda MP Nimbus General Secretary BJP Manipur L Susindro MLA su saryaki Bharatiya Janata Yuva Morcha Manipur Pradesh na Sinduna Youth Meet ngasi Imphal gi Palace Compound da leiba Manipur State Film Development Society ki auditorium da pangchokre thoramadu da Union Minister of State Housing and Urban Affairs Hardeep Singh Puri BJP Yuva Morcha gi ching amadi tamgi member sing amadi youth sing su saryaki thorongi manungsana Union Minister na mama dusu nupini haina mingthon ba documentary film ama release tokhi
ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯍꯔꯗꯤꯞ ꯁꯤꯡ ꯄꯨꯔꯤꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯃꯗꯤ ꯅꯍꯥꯁꯤꯡꯅ ꯄꯤꯔꯛꯄ ꯁꯖꯦꯁꯟꯁꯤꯡ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯈꯪꯍꯟꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯁꯖꯦꯁꯟꯁꯤꯡ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯒꯤ ꯕꯤꯖꯦꯄꯤꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯗ ꯍꯥꯞꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯚꯥꯔꯇꯤꯌꯥ ꯖꯅता पार्टी मणिपुर प्रदेशना सिंधुना स्टेट इंटेलेक्चुअल मीट ngasi क्लासिक रांदे इम्फालदा यूनियन मिनिस्टर ऑफ स्टेट हरदीप सिंह पुरीना प्रिसाइड तौदुना पांथोखरे थौरम अदुदा बीजेपी मणिपुर प्रदेश की प्रेसिडेंट एमपी के बाबानंदा स्टेट इंटेलेक्चुअल मीट असigi कन्वेनर एम असिनी कुमार सु प्रेसिडेंट मेंबर सिंह ओइना सर्व याखी Patriotic Writers Forum Manipurna Arambam Ibungol Amadi Binod Kumari Literary Award Presentation Ceremony ngasi Manipur Press Club ta pangthokre. Thoramadu da Hanagi Minister M Hemantana athoiba mitung Patriotic Writers Forum gi President Yai School Warekpamna Thoramapu aduga SEP Finance and Kanglei Solution Private Limited ki Managing Director Mutum Robindrona Akhanaba meeting oiki Arambam Ibungol and Vinod Kumari Literary Award ase canvas ta tarakpa pirangna haiba mingthonba lairik iba jiten oinambada khusinaki Jammu and Kashmir ki Pulwama da terrorist na chatakhiba attack ta lekhidraba CRPF ki personnel singi mafamda ikai khumnaba utpo oina Monsangai da leiba CRPF ki 109 suba battalion na sinduna nongmagi oiba blood donation camp amaga civic action program amaga pangthokre Monsangai mayai lekai gi football ground da pangthokhiba thorom adugi manung channa pangthokhiba blood donation camp adu Indian Red Cross Society Imphal West District branch amadi Department of Transfusion Medicine REMS ka punna sinduna pangthokhibani blood donation aduda mioi kuntra henbana EP ki loinana civic action program gi manung channa ahal oiraba singda hearing aid chaisu sing yanthokhi amadi disabled person singda so wheelchair sing piki All Manipur Art and Culture Student Union Amaksuna Sinduna Academy Lifetime Achievement Award amasung Academy Award 2015 ge awardee sing okpagi thauram ngasi Jan Manipur Dance Academy Auditorium Hall da pangthokre okpagi thauram aduda Amaksugi President NG Sunil na hai thauram asi Manipur da kala amadi sanskriti gi lamda kathok pirakpa amadi Bharat lengak amasung Manipur lengak na masak Kangbiduna award pipirakpa asida harauba phongdoktuna amaksuna ojasing asi okchabani Manipuri kala amasung sanskriti na Manipur bu malemgi leibak singda saktakpada chauna mateng pangi adum oinamak Manipur da kalagi oiba famba ama phauba sembidri aduga culture gi oiba phangpham thokpa karigumba amata sembidaba maramna culture tawjariba sing Manipur dagi noma gi mangsilakpagi masak oiri culture tawjariba mayamase kananaba Manipur lengana culture policy ama sembiduna kalagi lamda kathoklaba sing asigi hingnabagi lambi sembinabasu appeal tawki Thoramaduda social scientist Dr. Dhanabir Laishram aduga MSSLC gi lifetime president PH Gunachandra Amadi JNMDA gi Director L. Upendra Sharma su sarvyaki. Thasigi tang kulumdoidagi hauduna Kenjoy block da Konba village Singda Primary Health Center Morena Sinduna PHC sigi MO in charge Dr. K.S. Santikumar Nalu Singduna Chatarakiba RBSK screening routine immunization malaria test amadi free health checkup adu nongching phibam fatabana camp adu ngasi lotion craig free health camp adu pangthokhibagi Joldam village ki chief na PHC Moregi timbu thagatki health camp adu Loisilaba matungda team adu more tamna thorakpada lambi yamna fatabana maram oirakpada Myanmar gi police singda haijaraba matungda Myanmar gi lambi fauduna more da tholaki Supreme Court ki direction ki matung inna fake encounter case lising amaga chamunga kungani pal adugi manungda case kuntraga mapal FIR chalaba matung case mapal charge sheet Tauraba adugi manungda yauba kumbi napetagi athokpam angausana kauba ama English ngani taraga mathoi gi February gi kontareta Thawal police na faraga hatkiba adugi case adu prosecution sanction tawdabana maramoiraga trial chathaba ngamdre masigi matangda lekhidraba angausana gi machanupi tanobina ngasi press club ta paumisinga unabada phongdokhibani mahana makha taraduna CBI na thigatuna chumarangi while sathaduna mapa hatpada senaba mioi soidana dandi fanglagani haina thajaba leiringai cherakta ngarang nahal Thawal
CJM कोर्टना केस असी डिस्पोज तौदुना केस चथबा यादनबा ताकिबा राय यानिंगते अदुगा केस असी चथबा याहनबियो prosecution sanction taubiyo haiki mahana makha taraduna Imphal East amasung West kina yaraga kari marangi thawalgi yadribano hangladuna prosecution sanction pibiduna trial mapung phana chathaduna chenariba withdrawn saktibu dandi pibiyo haiki aduga unabadu da saru yakiba lekhidraba angau sanagi loinabi tamphana haikibada handak tha ama ani gi mamangda masakhangdaba miyoy ama laklaga case asi yasinaba tausi aduga lupa lakh taruk taret pige nakoina tawriba case adu karimata kanaroi hairamba lekhi maduda aikoi masel sel pamde aduga case asi CBI na paibani achumaran gi wayel makoina chathagadabani haina khumki case asi gi achumaran gi dandi pibana aigi pamjabani haiki unabadu da saru yakiba ifang gi president Renu Takhelambamna fondor kibada case asi makatana chathaba yaroi hairiba CJM thawal gi order yaningde aduga trial chathanaba matau karamna achum aran puthogadoribano hairaduna mari leinaba authority amadi chief minister na prosecution sanction piduna mara leiba miusing dandi pinaba hona bi haiki February gi tara taretagi February gi tang kunga taruk inglisingani tara mapal fauba familiarization exercise pangthoknabagi damakta F koi 12 Battalion National Disaster Response Force Team Kakching District Lakre Team Asina School Sing College Sing Gram Panchayat Sing Amasong Municipality Sing Chatuna Awareness Training Group Scenario Exercise Amasong Mock Drill Sing Pangthoki Disaster mayok nananaba sem sabana chingba tungan ba issue kaya gi matangda khana nainabagi meeting amaso district administration gi loinana pangthokhi aduga team masina laktuna tungan ba thoram kaya ama pangthoklambabu miyam amadi district administration gi maikaidagi thagatpa phongdokli haina DC Kakching gi cherolamana hairi Handak pangthokadoriba Lok Sabha gi MP election da Dr. M Narabu Inner Manipur Parliamentary Constituency gi CPI candidate oina thadoknaba warep laure haina ngasi Irabor Bhavanda leiba CPI Manipur State Council ki office ta pangthokpa paugi mifam amada CPI Manipur State Council gi State Secretary L Sotin Kumar na phongdokre mahana haiki handaki mikhalda Pongadoriba CPI gi manifesto da Citizenship Amendment Bill Manipur da chanahalloi haiba wafam pongi haiki aduga North East region da leiriba state Nepal gi Communist Party singi oiba joint meeting ama lakliba thagi March gi tang manga da Delhi da pangthokpaga loinana CA bill gi mayokta warep kaya lauragani BJP gi National President Amit Shah na makhoi gi manifesto da cap implement tawgani haina phongdokliba asi akanba mawongda condemn tawbaga loinana BJP maithi hannaba lepkani haiki ngasi paugi mifam aduda L Sotin Kumar na mahaki hakchang asi lekhidraba matungda RIMS ki anatomy department ta donate tawre haina phongdokhi Haukiba January gi tang kulumdoi gi ayuk pung mangarom tabada Chingmairong Khongnang Karakta Sangom Yonbi nupi amagi portfam da Activa ama khamjillaga lerambadagi Activa adu inthoklubada Activa mapuna Nupi fubadagi hospital da laikana kibi Soramongbi Kunjarani Chahini fu mapuroiba chaubi Kurai Sajor Lekaina ngasi press club ta paumi singda phongdor kibada mahakpu fuwa madi sangom kaukhaiduna mahan khiba mioy adu kanano haina thigalubada Manipur police ki ASI oiba samu koba wayangbam lekai da leiba Baigo hotel da bharad leiba ama oiramki thaudo asigi matang da chenari ba samu police na fare haibadagi Imphal police ta chatuna hanglubada samu hairiba mioy aduna mahaku faba yadana ba court ki cherol ama pairaga leramki maduga pauche kharadana mahakpu furakle haina charge tawribasi aranba ngaktani mangonda phukiba leite mahaki maral thaidokna ba hona bane thodo sigi achumaran thidokpiduna nupi fuba cherak pibi haiki Kakching Kaithel da dukal famliba dukal mapusingna makhoi gi gari sing makhoi gi dukal mamangda khamjinduna thambada natana bifam thokpa parking fee pidaba sina parking gi revenue hanthanbada natana Kaithel asida pochai Lainanabagi lakpasingdasu municipality na traffic amasong parking service phagatnaba amadi matik chana pibada khudongchadaba ohele maramasina dukal mapu khudingna makoi gi gari sing Kakching municipality ariba hall gi thongwangmada leiriba mafam asida park tawnaba DC Kakching cherol amana khangalakli amadi thagi oina fee logani hairi
ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯗꯨꯀꯥꯟ ꯃꯄꯨꯁꯤꯡꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯝꯂꯕꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯒꯥꯔꯤꯁꯤꯡꯗ ꯂꯧꯕ ꯐꯤꯒꯨꯝꯅ ꯅꯣꯔꯃꯦꯜ ꯐꯤ ꯂꯧꯒꯅꯤ꯫ ꯑꯣꯔꯗꯔ ꯑꯁꯤ ꯃꯊꯪ ꯊꯥ ꯃꯥꯔꯆꯀꯤ 1ꯗꯒꯤ ꯆꯠꯅꯒꯅꯤ ꯑꯃꯗꯤ ꯗꯨꯀꯥꯟ ꯃꯄꯨꯁꯤꯡ ꯑꯣꯔꯗꯔ ꯑꯁꯤ ꯏꯟꯅ ꯆꯠꯅꯕ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯤ꯫ ꯑꯥꯏꯟ ꯀꯥꯏꯅ ꯑꯃꯁꯨꯡ ꯅꯤꯌꯝ ꯊꯨꯒꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯄꯨꯂꯤꯁ, ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯨꯠꯁꯝꯅꯔꯒꯗꯤ ꯗ꯭ꯔꯥꯏꯕ ꯑꯁꯤ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ꯫ ngasi more pulisna sinduna Tengnopalgi SP Dr. S. Ibomchabu bidai farewell pibagi thauram ama police IB da pangthokre. ngasi gi thauram aduda ASP KH Robinson, SDPO Binoy Chongtham, SDO DSP TH Thomas, OCPS Lekobao Haukip Lekhohau Wi-Fi CDO Ibungobi OC Tengnopal John Langkang amadi Moregi tongan-tonganba civil society organization ima sing yauna pangthoki. More police CSO singi maikaidegi SP na chamba khudol su piki aduga thauram adu loisilakpada chamba chaklen amasu chaminaki. Kaching district ki manung chana leiba Sengmaijing Kaithel Arong Nomaikong fauba kilometer 18 sangba lambi ase semjin bidana leirakpa thawongbo yaningdaba phongdoktuna Sengmaijing khunauda miyamna lambi thingjinkhre. Sengmaijing khunau Mairapaibi amasung lamdamadugi club organization singa kusamnaduna lambi asebu samjinnaba local MLA amasung mari leinaba singda kayarak hanna haijaduna laikrabasu tabidana leiba thawong adubo yaningdaba phongdoktuna ngasi nungchil lambi thingbagi khongjang adu changsinkhibani hairi. Lambi thingbagi khongjang adu da saru yarambi Mairapaibi ima amana phongdorakpada Kaching district ki Hianglam assembly constituency ki manung chana leiriba Intervillage road asi mamang thakta Prime Minister Gramin Yojana PMGSY gi makhada hek semlambani adubu subnagi kilometer 18 khaktamak sangba lambi asi matam sangna sembidana leirakpana mahiroi singna mahiloisang singda chatpa amadi miyamna chathok sasin tawbada khudong sadaba kaya mayongna hale aduga nongju thana amuka hena khudong thiba thohalagani. Local MLA amadi mari leinaba singda kaya rakhanna haijakre adubu sembiba naidana leiraklaba nongmagi khudong chadaba kaya mayongnare aduga lambida anaye puthok pusin tawbada lambida anaba sibagi fibamda leire maramaduna koisaunaraba miyamna lambi asi mari leinaba singna semjindriba fawbada thingnanabagi khongthang asi lauduna ngasidagi thingba hobani hairakhi. Kumsi chaigi oina lepagасida kungi nong mahusagumna chugani haina lepagасigi amata ngairaba private weather forecasting agency na haikre. Lau singugi thabakta pothok fajana puthok pangangani hairi. SkyMet ki chief executive officer Jatin Singh na haikibada nong chubagi chang asi mahusadagi khara helaba yai. Jundagi hauraga thas Marigi manungda nong chubagi chang chada maudaga taruk tagina samaga supna mari centimeter fawbada oiraba yai. Haukiba chahi yankai gi manungda changchatta chada centimeter marifuga mapalni hairi. Sanabagi pauda All Jiribam Sports Association asa Jiribam na sinduna Jiribam Higher Secondary School gi playground da team taraga nithoina saruk yaduna sathariba taret suba KSS Noni Gopal Memorial Invitation Football Tournament 2018-19 gi ngasi sanakiba tara suba match ki quarter final league match ta SYS8 Tamenglong na YDO Imphal West bu goal ahumani da maithiba pikre. Hayeng tara mathoi suba match ki quarter final league ta MPSC amadi Mongoloid FC ga sanagani. Manipur Handball Association Handball Federation of India gi makhada sinduna Kumalampag Indoor Stadium da chatharakpa nifumathoi suba Junior Boys National Handball Championship 2019 ngasi final da Delhi na Haryana bu kungani thoi taramapal da maithiba piduna loisinkhre. Ngasi loisinbagi thoramda L Social Draw Chairman LDA Chairman Organizing Committee Rana Shankar Sharma Joint Secretary Handball Federation of India BK Sharma Handball Federation of India na ngasigi loisinbagi thoramda thoramgi athoiba mithunglen amadi thoramapu oina sarbyakhi. Aroibada maruibu pau amuhanna pijari. Sanaroi singi numit thauram Chief Minister N. Biren na haudokre mafam kayadasu pangthoknakre. Inner Manipur Parliamentary Constituency da Dr. M. Nara CPI gi mireb oina thadoklagani. Loinana SYS8 Tamenglong na YDO Imphal bu ahumani da maithiba pikre. Ngasi damakta di mes Paodam pijaba loisinjari myambu muhanna khurumjari.